ngasi special program amaga loinana pause de yumpham oiba maru oiba pau khara update tawjeri sam kenba haibasisu long covid ki khwaidagi maru oiba symptom singi manungda amane expert sing long covid ki khwaidagi yamna thengnagan ba symptom manga ki manungda sam kenba haibasi amane haina expert singna declare tawkhre novel coronavirus na aikoi ki punsida laktuna hek jaba mong kutemakta akaiba thokalagli ba asi sahi ama pharaklabagum bane masing jamlaba study sing amadi tongan ba vaccine ching pothorak pa maramna virus asi aikoi iraktagi sungsoi soituna mat kharkhani aibasmadi lengdraba wafam amani aiba yare adubo tamthiraba virus asina pokhalamba akiba amadi thokalamba amang ata sing di aikoi irakta lengdan adumak leire hauzik ki tangkak asida aikoi irakta leiriba kodong chadaba ama panba taragadi long covid aibasine COVID-19 naruba patient sing laina asidagi phagalaklaba yamna kuiraba matung phawada khudong chadaba kyadi adumak makata na khangduna leiba yaure anuba study amagi matung na covid naruba myoi kya amada SARS CoV-2 ki long term effects sing manungda ama oina samkenbagi khudong chadaba thengnabagi report leire aire long covid ibc COVID-19 naruba myoi singna phagalaklaba matung sayul camerom natragana tha camerom chupna mayuk natun leiba coronavirus ki infection ki symptom sing aduba khangnaba tam amane National Institute for Health and Care Excellences NICE ki matung ina long covid asi sayul taragani thoidagi hena sangna mayuk nei aire Office for National Statistics ONS ki matung ina coronavirus patient manga ki manungda amada sayul manga natragana manga dagi hena layong sing uba phangi aire Lancet ki anuba study amada COVID survivor sing naba phagalaklaba matung tha taruk helaba phawbada symptom sing mayuk dai haina claim tawre symptom sing adugi manungda samkenba aibasi khwaidagi hena nungaitaba amani haire alopecia natragana samkenba aibasi malemgi mafam kya da leiriba miyoi sing da tongan ba maram kyamuk na thoganba yamna toina thengnaganba common oiba issue amu oiragasu anuba findings sing na masi coronavirus ki symptom amu oibasu yai haina suggest tawre Di Lancet publish tawkiba study amagi matungina COVID survivor singi saruk mari thokpagi manungda amade COVID-19 ki major oiba after effect ama oina samken bagi kudong chadaba thengnai aire study aduba chathariba research singna China ki Wuhan hospitalized tawkiba patient listing amaga chatruk yakai manga evaluate tawke makhusing adugi manungda 22% abade patient chom yakai mapanda hospital dagi discharge tawkiba tha taruki matungda samken bagi khudong chadaba mayuk nakhi aire study aduna makata na thengna kibada samken bagi thong asi nupa sing daki nupi sing dana hena thengnai aire samken ba asigi matakta yamna chok thaba natragana masal chondaba tumba yadaba amasung anxiety natragana depression sing basu yamna chang wangna thengnai an study adugi findings sing report tawre patient sing ki 22% da samken bagi thong thengna patamda patient 26% dana tumba yadaba amadi 23% dana anxiety amasung depression ki khudong chadaba mayuk nei aire lamdam asida su COVID-19 ki jamna tamthiraba phibam adu kharamakhay di fare aibabu lamdam asigi miyoi kya amadi long covid ki China saitheng choidana maki mayuk naramgane hiram asiga mari leina lengak na amati mari leina ba loisang sing mathau taba thorang thausil paikatuna asigumba khudong chadaba sing asi masak khangdoktuna paikat pajaba layeng kanglon sing paikat pamathau tare COVID-19 narubadagi phagalaklaba miyoi sing su long covid ki layung sing isa da thengnarabadi doctor da tanaduna layung thokpi bana khwaidagi asumba khongthang oigane nakalamrom dana haujik su section ba mathau tare aeroplane da changlak basing khakta senari basi asumba thong oiribara India ki state manga da nauna amuk COVID-19 ki case masing hengalakpadagi akan ba section thorang silokan agre matam kharap phibam laksin bangam baki maung da lairuraba matung da nauna amuk case masih yang galakiba state sing manungda Maharashtra, Kerala, Madhya Pradesh, Chhattisgarh, Punjab amadi Haryana yaure. Vaccine puthortuna miyamda matam khara pungning maka lamhalurabasu state khara da anoba case masing ka hena jamkhalakliba si laibak thibane. Phibam phagalakpadagi matam khara athingba punama komthokluraba Maharashtra da khanghogdana COVID-19 ki case masing ka hena wangkhalakle. Train chenba awuluraba athingba punama komthokluraba amasung mipum kudimak session thorang lokanarakta maramna Phiba masi oilakpani aina thajanare
Malemgi oina case masing khwadagi yambada anisubada leiriba India ki active case masing su adhumak wangle. Malemgi apunba active case masing ki zada 0.67 di India da leire. Samna harabada malemgi apunba active case samagani fuga taret oibada India ki wanne. Sibagi matangdan malemda miyoi taraga toruk sibada India ki wanne. Khwaidagi hena nungnangba pokningai oiriba wafamde COVID-19 oilagliba coronavirus ki anuba strain khara India da leirabra aibagi singnaningai oiba wafam asine. Hiramasi ki matangda chapchaba amba khangdoknaba genome sequencing tawba haure. Virus natragana organism amagi chapchaba DNA sequence khangdoknaba ki matangda pangthokpa test makhal asigidabak Maharashtra amasung Kerala dagi sample chamapal lom lawkhre aina Union Health Ministry ki report amana phangdokle. Bengaluru amadi Punjab dagi su sample khara lawnaba khonare. Haujuk phobada lepak asigi apunba sample lising taruk genome sequence tawba loikhre. India ki mafum khara da handak ikha khangautana case masing kahena jam khalagli base coronavirus ki anuba strain aman oilakpa thawngla haibadu genome sequence ki mateng dagi chapchana khangbangam lagane. Adubo hiram asiga mari linaba thabak thorom se paikatpa Mangam sanbak ngamdabagi mong uba pangle. Indian Council of Medical Research ICMR ke COVID Task Force the Research Group lusingliba Dr. N.K. Arora na pangdok kibaki matungina akanaba surveillance site natragana laboratory tara semkatuna genome sequence tawrabasu mangam sanbak ngamdre aire. Atopa lebak taki pusilakba saklol honglaba coronavirus ki anuba strain ama India da leire aibasidi punamana khangnaraba wafamne adubo Hena maru wariba wafam di mapandagi pusilakpa nataba virus asigi anuba strain kharasu leiramba yabagi singnaba wafam phongdok naraglibasine. Handakta ikhang khangogdana case masing yamkhalaglibasi kahena launaganba strain amana thoganba oigadra singnarakpadagi center na Maharashtra, Kerala, Goa, Andhra Pradesh amadi Chandigarh akanaba section thorang lokhanaba khangankre. Atuba matamda genome sequence tawba loichalaktuna leibak asida saklon honglaba virus makhal kya leirabagi amasung Handak case masing engkalaglibasi anuba makhilgi virus na thogalaglibra aibadu sabchana khangbangambu oirasanu amabu oirabasu section ba aibasi madipak hek miraiba yaroidore lengak nasu miyam da section da layu haina hanjin lauribasi ki matakta hena masak thokpa section thorang kya lokhatpa mathau tare tawbagi budi akanaba state khadagi plan tongduna saglakpa miyosing airport da test tawgani aibana singba section thorang khara manipur lengak na lokthokre Adubo chingdaningai oiba state sing adudagi train tonglaga bus amuk tongduna saglakpa miyosing wafam yaudribasi section thorangda ahoba lebagi kudam oina lawbayai. Atopa makhatarkpa pau amadana Turielda car tasinbada miyoi tara irakna duna sire. Afghanistan ki khathangba province Uruzganda car ama Turielda tasinbadagi manung maduda tongba miyoi tara sire aina provincial government ki spokesman Muhammad Shah Sahil Najum Sakai Sunamita Pangdokre. Siribasing dagi manungda napi taruk nupa ama amasung angang yauke. Makoi lebak pupanamit ki ayukta gizap district luhong bagi thorom ama yau bajat pada makoi ki gari du Helmand Turenda tasinduna lebak thiraba thodok adu thokibane. Driver adu di thodok adu tha sihaudre aire. Atopa pau amadesu lupa lak yang khitarit longi oikadaba drug fare. Mizoram ki manung chanba Bangaon Salwang area dagi Assam Rifles ki trop singna lupa lag yang khitarit longi oikadaba heroin drug kona na miyoi ani phare aire. Mizoram da drug lalol iti ki thabak pak channa satharakle akang na pau ama phangbadagi Salom area da Assam Rifles ki trop singka loinana Mizoram Excise amasung Narcotic Department na thi buhumba ki thabak sathakibada miyoi ani adudagi heroin gram 119 phangbangam kibane. Indo-Myanmar ngamkai sarukta maruk oina mayai kaba cinjak lalon bagi thabak pak channa chathare masi thingnanaba Assam Rifles na section thawang sing paikhatpa aukhre aire aroibada Manipur local news YouTube channel amadi Facebook page asidagi yengbiri bukram bukpathaga chari loinana channel asin adumda kanarabadi subscribe tawbidribasina subscribe tawbiru loinana like and share tawbasu kawi kanupna bukpo amukhana thaga chari